Akaswani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Pradhan Mantri Narendra Modi na Hairi, Laibak Asigi Nupi Sing Nangasidi, Oitokani Kaludraba Tabakaya Pangtoktuna, Sing Nabakaya Bumayok Nabangamli. Housing a Haki Mamang the Sandokiba Mahakiman ki Bat Toram the Sri Modi na Hai, Lakliba Harau Kumai Singda, Laibak Asida Sajaba Pote Kaktamakizinachi Haiba, Warep Launarabadi, Kumai Singasigi Nungaibe Henget Kani. Nation First campaign ki saruk am oina Right for Environment haiba circle rally among asi Imphal da chatkre amasung Kendra ki mapal thoram mantri Dr. S. Joysankar na hairi Malem ki terrorism ki epicenter oiba laibak ama Bharat ki yumlon na laidi. Pradhan Mantri Narendra Modi na hairi laibak asigi nupi sing nangasidi Oitokani Kaludraba Tabakaya Pangtoktuna, Singnaba Kayabu Mayok Nabangamli, Housing Haki Mamanga Sandokiba, Pradhan Mantri Gichama Kuntaruk Suba Manki Bat Toram the Sri Modi na Hai, Aikoina Nupigi Sakti Kumei Kaya Pangtokli, Lalol Itiktagi Hauraga, Sana Konaba Paubada, Mahi Masing Tambadagi Hauraga, Bigyangi Angak Patawong Kaya Paubayauna, Hidam Kuding Makta, Laibak Asigi Nupi Singna Langam Piral Tetli, Pradhan Mantri na Hai. मेरे प्यारे देशवासियों, नवरात्रि के इस समय में हम शक्ति की उपासना करते हैं, हम नारी शक्ति का उत्सव मनाते हैं। बिजनेस से लेकर स्पोर्ट्स तक और एजुकेशन से लेकर साइंस तक, आप किसी भी क्षेत्र को लीजिए, देश की बेटियां हर जगह अपना परचम लहरा रही हैं। आज वे ऐसी चुनौतियों के भी पार कर रही हैं जिनकी कल्पना तक मुश्किल है। Mahaki Man ki Baat Thoramda Pradhan Mantri na Bharat Navy ki Thauna Pharabi Officer Ani Lieutenant Commander Dilna Amasung Lieutenant Commander Rupaga Suwari Shanaki. Sri Modi na hai Aikoi ki Harau Kumai na Laibakas ki Sanskriti bu Hinghanduna Thamli. Sat Puja Asi Haujekti Malem gu Aiba Kumai Amo Oire Hainasu Pradhan Mantri na Phongdoki. Kumai Asibu UNESCO ki Cultural Heritage List Chalanna Bohonari Hairatuna Karigumba Masina List Asida Chalabadi Malemna Sat Puja ki Senglaba Masak Amadi Toidok Hendok Padu Kangbangam Lagani Haiki. Pradhan Mantri na Hai Aikoi na Ishagi Sanskriti bu Malem da Masak Taklabadi Malem ki Miyam Nasu Masigi Ningti Jabadu Ningti na Kangduna Saruk Yabalak Nagani. October Ani Gandhi Jayanti ga Mari Laina na Sri Modi na Hai Haukiba Chahi Taramathoya Sida Laibak Asigi Miyamna Khadi bu Yamna Maru Oina Longnarakli. Sahi Kharagi Mamangdagi Khadi ki Pothok Sing Yonbagi Changchu Hengalakli. October Anida Miyamna Khadi ki Posak Amamamtang Laibi Nabasu Sri Modi na Hairi. Paris da Laidiba Cultural Institute Soundtak Mandapa Asi Handak Chahi Yankai Mapung Phakre Hairaduna Pradhan Mantri na Center Asina Bharat ki Jagoi bu Miyam da Hena Pamna Hannaba Honabada Lauriba Togdang bu Singthaki. Numit Karani gi Manungda Laibak Asigi Harau Kumai Kaya Matang Matang Lak Lagani Kumai Singasi Pangtokpada Irebak Irem Damda Sajaba Pochai Kaktamak Sizinasi Haiba Warep Launa Rabadi Kumai Singasi ki Nungaiba Henget Kani Hainasu Pradhan Mantri na Makata ki. Sri Modi na Hai Harau Kumai Singasina Lakpada Aikoina Isha Isha gi Yumgi Akoiba Kak Natana Laikai Lairak Kulak Kaitel Kungang na Chingba Mapam Kuding Lunana Thambagi Wakalon Galoina na Sat Pahaibashi Aikoi gi Tangai Fadaba Togdang Ama Oyansi. Tabiriba Pawasi Akaswani Imphal Dagini. Nation First @75 campaign ki saruk ama oina Right for Environment haiba cycle rally among asi lamthakre. Directorate of Environment and Climate Change and Sinduna Pangthokiba rally adu ngasi ayu Directorate asigi Director T. Brajakumar na lamthaki. Thoramdu duwangang pada mahang na hai lamtam asil leiba mipung kuding na akoi begi pipam ngak minanaba punna hona minaba tangai fade mahang na hai. Nasi hingiba koi generation da lediba koi kangbu singsina oriba sungba environment kaithar iba natragana climate change gi hoiba ahong map singa se sing ngangmina bagi daita se koi lomina rakanda koi na tungi miron sing lehuba badu ma pithi ma jana thanamba je koi tangai phade adu ngasi dagi koi yariba mokai
ꯑꯩꯈꯣꯏꯒꯤ ꯐꯣꯁꯤꯜ ꯐ꯭ꯌꯨꯜ ꯏꯃꯤꯠ ꯇꯧꯕ ꯊꯥꯎ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯤꯗꯕ ꯁꯤ ꯃꯍꯨꯠꯇ ꯏ ꯚꯦꯍꯤꯀꯜꯒꯨꯝꯕ ꯁꯥꯏꯀꯜꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯌꯥꯔꯤꯃꯈꯩ ꯄꯨꯟꯅ ꯇꯣꯡꯕ ꯌꯥꯕ ꯒꯥꯔꯤ ꯑꯆꯧꯕ ꯆꯠꯃꯤꯟꯅꯕ ꯌꯥꯔꯤꯈꯩ ꯈꯣꯡꯅ ꯆꯠꯄ ꯌꯥꯕꯒꯤ ꯍꯦꯕꯤꯠ ꯊꯝꯕ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯃꯄꯪꯒꯤ ꯑꯣꯏꯕ ꯑꯃꯣꯠꯄꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯍꯜꯂꯤꯉꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗ ꯂꯩꯕ ꯉꯝꯗꯣꯏꯅꯤ ꯊꯧꯔꯝ ꯑꯗꯨꯗ ASTI ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ TH ꯄꯥꯂꯤꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯔꯦꯂꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯑꯦꯗꯚꯦꯟꯆꯔ ꯑꯦꯟड ꯃꯥꯎꯟꯇꯦꯟ ꯕꯥꯏꯀꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯔꯤꯚꯔ ꯕꯦꯡꯛ ꯁꯣꯁꯥꯏꯇꯤ SAI NERC ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ ꯑꯝꯖꯨꯅꯆꯤꯡꯕꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ BJP Imphal East District amasung BJP Khetrigaon Mandalna sinduna Jila Thaki Atmanirbhar Bharat Sankalp Campaign Har Ghar Swadeshi ngasi nungthil pangthokani campaign asi raijya thaki oina haukiba tang 15 da BJP Manipur Pradesh na Imphal gi Thambal Sanglen da haudokhibani tongan tongan balamda changdamnaba kaya pangthokpa amadi lamdam asida chajaba polam sing utpa mela na singba pangthokpana thauramgi mapung oiba saktam oigani Manipur Vidhan Sabha Sadasya Govindas Konthojam Nangasi Bishnupur Jilagi Gopinath Yatri Niwasta Jan Sewa Outreach Samasung Wellness Camp ama haudokre Ningthangkhong Municipal Council na sinduna pangthokhiba camp aduda lamdam adugi miyoi kayagi mit layeng baga loinana hidak langthak na chingbasu lemna pikhi Library and Information Center Kakchinggi Auditorium gi sarukara ngasi ayuk anganbada mai na sakre ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯄꯥꯎꯃꯤꯅ ꯍꯥꯏ ꯃꯩ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯥꯔꯀ꯭ꯋꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯛꯈꯤꯕꯅꯤ ꯇꯨꯡꯗ ꯃꯩ ꯑꯗꯨ ꯐꯥꯌꯔ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯀꯛꯆꯤꯡꯒꯤ ꯇꯤꯝ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯟꯕ ꯉꯝꯈꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯖꯤꯂꯥ ꯑꯍꯨꯝꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔꯁ ꯑꯦꯛ ꯑꯥꯐꯁꯄꯥ 1959 ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯍꯧꯔꯒ ꯊꯥ 6 ꯑꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯔꯥꯏꯖ꯭ꯌ ꯁꯔꯀꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯤꯟꯁꯨꯀꯤꯌꯥ ꯆꯔꯥꯏꯗꯤꯌꯣ ꯑꯃꯁꯨꯡ ꯁꯤꯕꯁꯥꯒꯔ ꯖꯤꯂꯥꯁꯤꯡꯗ ꯊꯝꯕ ꯗꯤꯁꯇ꯭ꯔꯕ ꯑꯦꯔꯤꯌꯥ ꯊꯥ 6 ꯑꯃꯒꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯀꯦꯟꯗ꯭ꯔꯒꯤ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S ꯖयशंकरꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯚꯥꯔꯠꯀꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯍꯦꯞ ꯇꯝꯂꯛꯄꯗꯒꯤ ꯍꯧꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ UN General Assembly gi marfu chuba mifam gi khana neinabada Dr. Jaishankarna hai haukiba sahi kaya asida malem gi maru oiba terrorist attack kaya gi haurakpham laibak asina oiri sahi asigi April thada Pahalgam da mara leitaba lam koibe miyoising hatkibagi thodok adubu mahakna khudam ama oina su pikhi laibak asina ngasi ningtam lanmi Bhagat Singh gi chama 19 suba makpok kumon numita mahakki mafamda sarjanjali katli Bhagat Singh 1978 ki ngasi gi numit asida haujingna Pakistan da leikraba Punjab ki Lialpur jila ta pokhi mahak machin manau 8 ki manungda ani subani mahak ki pofam Khatkar gi Shahid Bhagat Singh Nagar da sungasi Raijya thaki thoram ama sili nauna semba phutcham wangba jati gi machu hom gi firalsu singkhatkani Uparashtrapati CP Radhakrishnan ngasi nongmagi khongchata Bihar da thungkre mahangna Bihar da hek thungbaga Patna gi Joy Prakash Golambarda Lokmaine Joy Prakash Narayan gi mafam da sarjanjali katkhi mahakna Patna da pangthokpa Sahitya Academy gi thoram Unmesh ki ahumsuba edition loisinbagi thoram dasu saruk yagani tha asigi 12 dagi chanaba haukiba Pradhan Mantri Narendra Modi na lauthokhiba GST Bachat Usapna Khunai ki kangluk phudingmakta kanaba fanghali Next Generation GST Reforms na Bharat ki Indirect Tax System da singtha ningai oiba khongthang ama thangjilhanba ngamli Masina tongan ba polam sing amadi service sing dagi lauba khazna gi chang hanthanduna miyam da chauna kanaba fanghali Aroibada maruiba pau amukhanna Pradhan Mantri Narendra Modi na hairi leibak asigi nupi sing na ngasidi oithokani khaludraba thabak kaya pangthoktuna singnaba kaya bu mayoknaba ngamli haujing haki mamang de sandokhiba mahaki man ki bat thoramda Shri Modi na hai lakliba harau kumai singda leibak asida chajaba pochai khaktamak sizinasi haiba warep launarabadi kumai singasi gi nungaiba hengetkani Nation First campaign gi saruk ama oina Right for Environment haiba cycle rally among ase Imphal da chatkre amasung Kendra gi mapal thoram mantri Dr. S Jaishankar na hairi
मालेम की टेरोरिज्म की एपिसेंटर ओइबा लेबाक अमा भारत का युमलोनना लेरी पाउ लोइजरे।